Narendra Modi listing by and the government ka NSN I am the Naga Peace Accord sign down a crate. Government nga sida ke may tampam sang sing hangan na bako nagi adobo mahiro sing education minister ke office ta direct question na bako crate. Amasung police na mahiro pokibagi mayok ta miyam irang haukre JCL PS na hayang namidawan na pung taruk tagi pung ni puni paning general strat law pokre. Mayamu kurumzari adom ne bit impact news ni ay takalamam siyam kana na huzi pungza si paw bagi maro paw miyam de pizari. Yamna sawba paw ma da Narendra Modi singba and the government ngasi National Socialist Council of Nagaland isak moiva faction NSN IAM Naga Peace Accord sign tauna kre. Prime Minister Narendra Modi ki 7 race course road talaiba yumda yana CS Naga lalulub asiga soi tauna kibani. Tharum maduda saru ya ki basingi marakta Home Minister Rajnath Singh amasung National Security Advisor Ajit Dawal so saru ya ki. Tharum asigi mangwenana 7 race course road tagi yaungna chawba madi maru oiba thodok ama thoklagani haina Modi ne Twitter da lauthokiba lekhrabani. English nga chama from tarit tagi government ka leptana satharaki ba peace talki makha tarapu oina India gi khwaidagi sangna leraklaba laloluf asiga yasinaba ama puraknabagi damakti yana CSC sign tauna kibani hairi yana sia do NSN IAM gi general secretary Thungaleng Muivana taukibani Nagaland da lalobagi irang asi Indiana ningkha tamba matam lisingaw chama pani fu taret ki matamdagi haudun lakibani aduga lup asina malem gi khwaidagi sangna leraklaba laloluf amani su hairi English ng sama maftra tarita ceasefire ke damakta yana kraba matungdagi government ka wari sanaduna lakibani adubo naga sing nataba mafam sing bu pulap punsinduna administration namagi makhada laina ba amadi tongan ba firal namagi demand toropadagi wari sanabad apan mo oiduna lakibani haukiba July 23 so Nagaland Assembly na naga sing nataba mafam sing bu pulap punsindabagi wari yauna point mangagi wari lokiba ado naga civil society sinasu amatu ina yana kibani Seragasi Arunachal Pradesh, Assam, and Manipuri, Oinaga, Sinataba, Mapam Singbu, Pulap Punsinbag Wafam Asina, Makogi Stetki, Namkaida, Kaheli Haiduna, Yanda Fong Doctor Laki Bane. Nagaland political issue asi say home forum, Lucian and Lerakabani Haina, Modina Fongdoki. Yam historic over period asil, Europagidamokta Modina, NSN, I am Gilusingba, Ties Muivama, Sung Isak, Subusu, Tagapa Fongdoki. I have the deepest admiration for the great Naga people, for their extraordinary support to the peace efforts. I compliment the National Socialistic Council of Nagaland for maintaining the ceasefire agreement for nearly 2 decades with a sense of honor that defines the great Naga people. Unfortunately, the Naga problem has taken so long to resolve because we did not understand each other. Yanasir signed Torobatung, the National Socialist Council of Nagaland, IAM General Secretary Thungaleng Muivana, Isorbu Tagat Bafongdoki, Nakal Animak Nayanaduna, here and Naxina Bamari Ama Siamangam Nagani, Amadi, Nagasingasi Yamna, Tazaningai over Purup Amani Hainasu, Tazabapiki. On the basis of the uniqueness, we appreciate your wisdom, your leadership, and your vision to build an enduring relationship between the Nagas and Indians. The Nagas will ever remember you for your statesmanship and your profound understanding of the Nagas with warm heart. Nakalamuram the Manipuri House Oriba Law and Order Masu Isaugi Matang, the report among us in Midawan Pumanga, Fabaki Manunda, Tagalak Nava Prime Minister, then the Modina, Union Home Ministry, the Kangan Krehari. ILPS ki demand ama di Manipura talk liba Isaugi, Maramda, BJP member Pradesna, Prime Minister da Kangan Kraba Matunda, Prime Minister na Kongtangasi, Lokalakibani. BJP member Pradeski, President and Singba Mio Taruki, Delegate Amananga Sinung Telpung Yankai Taba Matamda, Prime Minister Unaduna, Manipugi House Pori Pibam Sing Asiki Matanga, Paudam Kibani Haina, BJP member Pradeski General Secretary Asnina Impact News telephone line da, Waris Hanaba the Fongdor Kibani.
ILPS ki khongjang da laikhidraba sapam Robin Hood amadi Sandel gi singling khaiba gi thodok ta laikhidraba mi kuntaru ki mafam da so Narendra Modi na awa phong ki Robin Hood ki asibak sang ngasi fawa law da laidiba asida so Modi na angak pa phong do ki hairi Manipur da haujik thok liba isaw gi awaba si thengnana ba center na angama mating pangani BJP Manipur gi mihut singda thajaba piraki amadi Union Home Minister Rajnath Singh amasa Minister of State Home Kiran Rijiju bus Manipur da satuna yang siluna ba Prime Minister na khang kre hairi aduga ILPS ki matang da state government na constitution gi manung da ek ama semjaba da NDA government na yaning da ba karisul laiti haina phongdor ki hairi Prime Minister ka unaba adu yaw ki ba Dona Minister Jitendra Singh da su ILPS ki matang da report ama thagalana ba khangan ki hairi BJP Manipur Pradesh ki delegate asina Prime Minister ga unadringaida BJP ki National President Amit Shah ga su unaduna Manipur ki hausi oiriba phibam sing khangan ki State BJP ki delegate adu the President Thaunawsum Sauba ga rena General Secretary asni Hana Trinamool Congress gi MLA Oramba Case Joy Kishan Case B Sojit BJP Manipur ki Executive Member K Sarat amasung NG Robin su yauki Matam kuina thingdun leraba school college singasi hangthokpa numita JCLPS students wing na khongjang sangsinduna irang hokre khongjang sangsileba mahiru singba Manipur police na tana duna fudakre ngasi ayuk pung 12 makhairum tabada tongan school gi mahiroi nupa nupi singna news secretariat ki ahan get nam khaiduna news secretariat ta leiba education minister moirangtam okendro da lairik pisin balaki Mahiru Singh adubo laksina ba honna bada police amadi Mahiru Singh marakta yamna sauna akan mamong da muknaki tungda police na Mahiru Singh adubo control tauna ba honna bada phuba saiba tauduna Mahiru kaya aso panangki TZ Higher Secondary School gi Mahiru Monica Thoksum aruba phibam da sopada gi hauji rimsta gyan tadan laikanaki ningsingba yabadi Manipur inline permit system sanhalu Sanabagi Khongjangda Anand Singh Higher Secondary Academy gi Mahiroi Sapam Robin Hood laikhidraba matungda Imphal East amasung West gi Mahiroi Sing haukiba July gi tang 8 dagi sarkarna thingdun lakigani Nupi Mahiroi fuba yaningde Mahiroi fakiba atubada thado haiba demanda khwaiman kaithil kaikhre Imphal gi mafam kayada leiba lambi sing thingjilure ngasi bawpura thaudoki matung Imphal gi mafam kayada alpi gi ihau kangkhalaki khwaiman kaithil ahum ngasi nongthildagi hauraga makhal amatagi laloltik sing tongnakidre dukan pumathong lonaki khwaiman kaithil gi mananakpada leiba dukan pumada su thong lonki khwaiman kaithil gi nupi sing nupi Mahiroi fuba yaning de haiba kholaw ga lonena wakat khungsat ama sakhi adubo city police ke personal sing nupi sing adubo laksin ki Nakalamuram the Yamla Nupi Singna Uripop Avavris Makong Fauba Famzinduna Makal Amatari Gari Salankide Uripop Lambigi Mafam Kayada Tayamai Taki Rims Rotasu Nupi Angang Yauna near Kaya Tolaktuna Lambia Setingzinki Makal Amatari Gari Salanudre Yamla Miyamna Rims Lambigi Nitana the Mandi Lalamung Rims Mapan Rims Lambi Nasimakaya Tingzin Lure Joint Students Union of Government Higher Secondary School na mahi tamzaroi haiduna larik pisin bagi sangsen ba khongjangda police na fubada Mahiru Singh sokpadagi makha tarapu oina Imphal gi mafam ayama da lambi thingbagi khongjang sangsen rakhi Mahiru Singh adu ihau adu thorak laba matungda numidang waramdagi lambi thingbagi khongjang asi sangsen ba horkibani Oripo Avavris Makhongda Oripo ki yamna miyam thoraktuna lambi thingjinduna mi amata chalam kidre lambi thingbagi mathakta Oripo tamna lakpa gari masa asoba sing nung thaba nauri kapsin ba yauna kudung thipa kaya thon kre mafamada Imphal West police personnel sing laktuna makata na miyoi amata sang kidre lambi thingliba sing aduna police tamna nung thaba madi nauri kapsin lakpadagi police na teya sel kaya kaptuna tangkhai ki Mahiru Sirang asi sangsin ki ba khongjangda police na satha ki ba kayan ma thong gi mayokta JCLPS students wing na hayeng numidawaram pung taruk tagi hangse tang taruki numidawaram pung taruk faba pung nifuni pangi Manipur mada zen straight law thokre
Joint Students Union asu hayengdagi hauna private school coaching center amasung government ki oiba loisang boycott tawre ngasi numida waram kaisampata leiba MSF ki loisang da pawmising unaba amada JCLPS students wing gi convener oina Nandababuna haikibada school college sing da civil dress da security thamlaga matau karamna mai tamgadoribano joint committee na sangsilliba khongjang asi phangdringaida police na sathrakliba kaihenba thawong sing asi khang bangambagi pangkhai lan khrabadi pamdaba thodok kaya tholak loi haininga leti haina pendaba wafam kaya thamki somdani mai tamo haiba akhoi somna security force samduna akhoi da mairo singda threat oiba ya mongda mahata summa thawongsi mahata chathar labu tardi akhoi mairo singna akhoi khang bangambagi pangkhai lan thokiduna yena pamdaba thongning thodom yam tholok pi masi mangjongna akhoi JCLP wing maikaidagi education institution gi akhoi bada security force thamdanaba amuka na bil lawjari lakliba tang mari gi mundawan pung toruk tagi desis gi pung toruk phawa manipur pumada JCLP wing na genocide lathok charaidna yan kanjani ngasi Manipur police na mahiroi singda sathaki ba kahen ba thong gi mayok tamiyamna ngasi numida waram dagi Imphal is ke tonga torma mafamda lambi thingjin khre ngasi nongthil pung ahumga ahumkhairum tarakpadagi Palace Gate Traffic Island dagi Nomaibung Satkiba Lambida Nomaibung Women's Development Maira Paibi Association gi Maira Paibi sina Lambida famjinduna lambi thingki kong masatkiba lambigi mayaida angom lekai amasung konung mamang kaithel fambi Maira Paibi nupi singna famjinduna asaro kaya thingjenki Anand Singh Higher Secondary School mamang da Nomaibung Women's Development Maira Paibi Association gi Maira Paibi singna lambida famjinduna lambi thingki Nomaibung crossing dagi sabam lekai takiba lambida sabam lekai wangkai khunaugi Maira Paibi singna lambida famjinduna lambi thingki Sabam Romin Hut ki pongna from Oiba Korai Laring Mam Lekai gi Apun Mamera Pai Bising so Lamlong Thong the Pamjinduna Thong Lantok Nansin Tawan Kide. Joint Students Union Government Higher Secondary School na Mahi Tamzeroi Haiduna News Secretary Education Minister Moirang Them Okendru the Larik Pisin Bagi Sangsing Hiva Kongjang da Police na Puba the Gisok Laba Mahiro Sing Rems Amasung Zenim Star like a nari. Ngasig larik pisin bagi kongjang aduda sok laba mahiroi ahumdi Rems ta like naki Rems ta like nari ba mahiroi sing adudi Lamlong Higher Secondary School gi case thoibisana Ivoton sana Higher Secondary School gi Pizam Rosni amasung TZ Higher Secondary School gi Monica Thoksomni mahiroi sing adabu yengki ba doctor sing nadi mahiroi sing asi yamna thina sopanate nungda nungsa thiningai oidi haina phongdoraki amaromda kongjang aduda sokpadagi porampat ki jenim sasu mahiroi nipalom pukatun laikanaki Mairoi Kardi Fasted Panglaba Matunda Mayumda Hanakre Mapam Aduda JCLPS Students Wing members in Laktana Soklaba Mahiru Sing Adubasu Yemsinki. Ngasya yupung taramatoi makhairum taba the tongan tona school gi mahiroi nupa nupi sina news secretariat ki ahan maget nam khaiduna news secretariat labor education minister moirang them okendru the larik pisin balaki ba mahiroi sing adubo laksinna ba hona ba the police na fazin ki ba mahiroi iboton sana higher secondary school gi general secretary loitongbam vidya lakshmi sahi taratari amadi tz higher secondary school gi mahiroi soibam surbala sahi tarataro ngasi numidang thadorok khare Fazil Raba Vidya Lakshmi Amadi Surbalana Police ka mungna ki ba thaudok aduda khong amadi khutta khut saruk kayada soki haina phongdoki Pinu pa mahomor khangna rakta ko student mark so consumer to mine mukna ra ko matam zeida madu koi jo isa na ngapuk sana bhoda bhoda na si kan mo ko si thokune ba tasi madi police ki jo ka hin ba mong yaw ta na de to ka hin ka yam yaw we ni amana som da mo dai si sina tar ga le re ko na lai tam ga ni hai ba government ki thong na yam thong sa da mo gi tin aga sa sa ge student ko tin aga sa nam da na ko ro ta hon da ya de hai ba mo adu ne ba mo ta re adu si dis ga ya ro si bangang sigi sabzaba isto thoga par dandi biju mokhe ko sigi hong lep dan janjan Amaro the Namit Kuntaru Sabsana School College Thingzilura Matunangasi Amok Thong Hangdok Lure Adobo class Kara Tauba Hornaga School Lamadi College Sing Amok Thong Lonaki Imphal Labor Government Amasa Private School College Sing Mausagum Thong Hangnaki Amadi Mahiro Sing Mahi Masing Tamba Hangnaki Mahiro Karapaki Sankara Watpa Taragasu class the Mausagum Adamak Sataki Uripok the Labor Ipotonsana Girls Higher Secondary School, Zonaston Higher Secondary School, TZ Higher Secondary School, GP College, DM College of Science, Arts and Commerce, Singbada School, Hangnaki Amadi, Mairu Sing Mahi Masing Tamba Hauki.
kuiraba matungda nahungna school college hanglakpa asida mahiroi singna nungaiba phongdona ki amadi atin matamda makoi syllabus loisinba ngamlagani haibagi thajaba thamluki yam nuai phau haidi ji manipur di ban broadcast yam toin taunina ko hadi class hadi hoi school gi di hadi government school so oibunina ban ne ta ba chuti sadam thaidana aduna mikun ni mana balloraga school kan gi dab se nuai de adu gang jam karak ko de nuai phau सरकार ने सो सार्टिसिंग पाम्बा मणिपुर दा ILP चना हनबगी खोंजंग असे बिल अथुबा मतमदा पास तो हनबिबा अदो सार्टिसिंग बो फजना स्टडी दा माय ओसल हन स्कूल फजना हांगबा ngam हनबिबा अदो क्लास सिलेबस सो खरा तुने चनाबा जासिंग जो खरा थवा यावना तापिबा Manipur government ang asidagi hauna school amas college sing mahitamba hawan krabaso laikhidraba sapam Robin Hood na tamlamba nongmai mungda laiba anena sing higher secondary school ngasigi oina ngayak hangdok lamleba matungda lamdam adongi mera paibi sing yadabadagi thingzin kre nongmai bung women's development mera paibi association general secretary nomai tm sobitani impact news ta phongdoropada school la si atamnana laikai na thingzin ge yauna thingzin manate sapam Robin Hood ke thawa yaudra baksang gi aroiba mathau mangam pangthok tri phawba maikai Bangkok triba makai school la si hangma ya kiroi haina phongdoki Laikai mera pabi club kana khogi oja si da khoi request tau jabani aduga khoi di school si da crime tau bulak panate angang je mapham si da ne siraga patna leiri na mayam si gi wakhanda loina puri ba adugi puba duna maram oiraga angang si gi mathau mangam loidri phauda di school je oja sing je kabi da na ba khoi request tau bani oja sing je khoi di yam kan na khoi pressure tau banate khoi bhajana request tau ra hajabani khoi gi director da phone tau rega oja nupi staff ki sing yana ba mai makhada moju thoki baneba aduga police ne heta ne ima isa khangda gai ne heta sabtra tawra khoi ki ne su khanganu chidan tawba se phate ima isa nga tani khoi ma se nga tani mayang police ka khoi ga ngangna banate maitai ma se nga tani ILPS yahuga mailena na Manipur da lairiba mahiloi sang sing Manipur government na matam kaktana suti thadokraba matuna ngasidagi amu mahi masing tamba haurakpada ngairingida TJS secondary school gi principal the school hangba yaroi school thingjing gatabani haina masak khangdaba mioi kharna telephone da phongdor ke wafambu coordination committee of higher secondary school states union Manipur na yamna kanna yanna phongdor kle loinana ngasi education as ke director na Imphal manung da laiba higher secondary school kharada suti thadoknaba khangalaki haiba wafam adubasu yamna laiba thibani haina serosina makha tarakle Government curfew lokthokta ngasidagi school college sing hangdok ki bagalonena miyam gi yausu kansilakle khongjang manung de Imphal West ke additional SP na miyam marakta luzadaba wahi wata nganglam bagi damakta mahaki matakte excel lokot kadabani haina all Manipur Tami Singmi apun manupillu ke president Soibam Mamon Laimana phongdokhre ngasi Imphal kangsup lambi ki oripok tagi naurem thong phawbagi marakta laiba laikai singi mera paibe masung club single lonena mafam da wakadi pham masung lambi tangkhai thatuna human sense semdana khongjang sangsen ke oripok polem laikai dagi bijoy gominda tagiba lambi su thingjinduna asadok sing tawon kide oripok lai khurim laikai tarangmam laikai khoisnam laikai widrom laikai ahantem laikai ningthau khongjam laikai baspati laikai polem laikai yamyam laikai khumantem laikai da laikai sing asigi mera paibi singna wakan mifam sing sathaki naurem thong khumantem laikai gi mera paibi singa loinena naurem thong bazar gi porfam phambi singna naurem thong bazar da wakan mifam phamki wakan mifam loreba matung naurem thong dagi oripok fly over masin fawba human sense semduna khongjang sangsin ki SP khoigi Bikramjit na nathau laitaba mi aduna ngaktani nacha nawa laitabara aduga nacha lairik tau aduga nawa gi seba tawrcho sangan jaraga wathi warem tauba irang tauba tholaira mirem ngaktani haiba wahai se maki masadi yaudabara mama sama yaudabara ngasi mak asigumlaba IMP gi khongjangda Miam punamakna
ꯆꯠꯅꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯦ ꯈꯨꯗꯤꯡꯃꯛꯅ ꯑꯄꯤꯛꯄ ꯑꯣꯏꯔꯣ ꯑꯉꯥꯡ ꯑꯣꯏꯔꯣ ꯁꯥꯇ꯭ꯔ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯔꯣ ꯃꯁꯥꯃꯛꯀꯤ ꯑꯣꯏꯔꯣ ꯃꯥꯒꯤ ꯃꯃꯥꯒꯤꯁꯨ ꯃꯇꯨꯒꯤꯁꯨ ꯃꯥꯒꯤ ꯃꯄꯥ ꯃꯥꯕꯨ ꯄꯣꯛꯏꯕ ꯃꯄꯥꯒꯤꯁꯨ ꯌꯥꯎꯔꯤ ꯍꯥꯏꯕꯁꯦ ꯃꯥ ꯃꯁꯥ ꯈꯪꯒꯗꯕꯅꯤ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯇ ꯉꯥꯡꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯃꯊꯛꯇ ꯃꯃꯥ ꯈꯨꯗꯤꯡꯃꯛꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕꯒꯤ ꯊꯕꯛ ꯂꯩꯇꯦ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯌꯨ Constitution की दमक लंदम येलोमी सिंह कथोप यारोई हाइना मणिपुर वाच इनिशिएटिव ना फोंदोखरे मणिपुर प्रेस क्लब तंग असि पाउमी सिंह उनबा मदा लुप असि की कन्वेना हाइग्रुजम नवस्याम ना हाइखिबदा गवर्नमेंट ना लंदम असिदा ILPS ना हनबा होनबदा थिनथाहले दिल्ली दा लेबा मणिपुर की MP ना सेंटर दा तक्सिलगदी ILP बिल असि एक्ट 1 मयाबा की साउना ओइथोप याबा लई हाइना नवस्याम ना फोंदोखी इहावसि के मरी लेना प्राइम मिनिस्टर नरेंद्र मोदी दसु मेमोरेंडम अमा पिसिनकरी हाइना माकना मखाता की ख्वाइदगी लुरीदी कॉन्स्टिट्यूशन है इंडिया की पब्लिक से ngak senaba leibane लेबाक प्रजा ngak senaba leiba constitution jibu प्रजा ना पेरिस तौरगजु प्रजा ना मुट खरगदौजु प्रजा जे तुंगरगजु constitution दी लेंबा यादे हायरगदी प्रजा दी खु याबा ngमोयबा प्रजा नो constitution दी सेमथोकपा याय सेमजु सेमि सामना तु सेमग्रे इंडियन constitution जे सेंबदौबा constitution दी सेंतदना constitution सेमबा यादे नै प्रजा मणिपुर इंडिजिनस पीपल नै लाखुन लैसे नै दि माहिबि हाय तागदि मणिपुर की इंडिजिनस पीपल लाखुन खुन कमाय दु यांगबदुइनोबा मरम मसिना मसे नरिल लैना मणिपुर की पॉलिटिकल लीडर नखोइना बिल जे इंट्रोड्यूस तौरोबा हजि मतंग सादे ब्रेक मतंग लवजगे मणिपुर मस मालिंग तोंगा तोंगा इ पाव संगल नै को बेक तगम तुन हजरके इंपैक्ट न्यूज़ पो मियंग ताद लेबियो ब्रेक मतंग तरान मक्सरी हजि मखादा पावदा थबाल मल्टी पर्पस प्रोजेक्ट की मपिथल दाम की फिबम पावमी टिम मन यंगसिनबदा 8 दाम की सरुक सिंगदा इसिंग योबा थेंगदरकले अदबो दाम असि की दमकता ताबक पूरीबा इंजीनियर नदी दाम कायगनि हाइना किनिंगाय लेति हाइरी 8 दाम की सरुक सिंगदा पाइप कया थिंजिनबगलना पाइप सिंगदा इसिंग ताबा पावमी टिम असिना ngasi थेंगदरखिबनी हौजि ओरिबा मपिथल दाम की फिबम असिदा दाम असि की मनाक नकपदा खुंदारिबा मियोय सिंग लिसिंग तारारोमदी साफगदबा मफमदा होंगदोकनदुना रिलीफ कैम्प हांगदुन लेनखरे अदबु थौबाल सर्कल की SE केस प्रीतमनदी दाम लीक ओइबा नत्ति अदुना मियाम दाम कायगनि हाइना बिपाइनिंग लेति हाइरी हंदक थौबाल डिस्ट्रिक्ट की मफम कयाद इसाउना सोनखरबा मफम सिंगी मनुंग थौबाल डिस्ट्रिक्ट की मनुंग सन लैरिबा पलेल की एरिया मणिपुर की लेंगाकना मियंग अमत संगबिद्री हाइना सोशल डेवलपमेंट ऑर्गेनाइजेशन पलेल की माइकैदगी पेन वाफम कया फोंदोरखली ngasi SDO पलेल की ऑफिस ता पांगथोकी पाउमी सिंग उनबदा SDO पलेल की जनरल सेक्रेटरी MT मंगांगना फोंदोरपदा हंदक थोकी बिसिंग इसाउ अदुना पलेल एरिया दा सेंगमाई तुरेलदगी मफम तरुक्ता तुरेल की तोरवान कायदुना युम सामरम थुमजिनखी मदुगी मनुंगदा युम तरी इसिंगना सेंथखी लौ पालब लौ परि यांखै इसिंगना थुमजिनखी मदुगी मनुंगदा लौ परि कुंदी नुंगसाकना हाजिनखीदुना मतुंगदा अमु हना लौ उबा यादबगी फियमदा लैरे अदुगा लौ परि कुन्ना लैंगोइना हाजिनखीदुना सही मरी मंगादी लौ उबा यादबगी फियमदा लैरे ngayo पुखरी होमफु पाथोखरे मनामसिंग लोकप यारबा इंखोल तरा अमांगता थोखरे अदुबु ngasi फावबदा लैंगाकना मियंग अमत संगबिदबदा पेनदब वाफम कया फुंगुकी इम्फाल की मफम अयामद नोंग सुबा हांखिबदगी मियाम नोंग सुबा अमदी इसिंग इसाउदगी थेंगदनम अवाब खरदि साफरे अदबो लंफेल फाट की इसिंग मौकलपन मरम ओइरगा पाट असिग अकोइबा लैबा मफम कयादि इसिंग थुमजिनख्रे लंबी कया साथोक तसिन तोबा यादरे लांगोल लैबा सीज हॉस्पिटल रिसर्च इंस्टीट्यूट लंफेल पाट की इसिंग मौकलपन अवाब कया खुदोंग सादब कया मायोकनरे हॉस्पिटल असिग OPD ह्यूमन रिसोर्स डेवलपमेंट नर्सिंग एकेडमी नर्स हॉस्टल ब्लड बैंक फार्मेसी स्टोर रूम स्टाफ व्हीकल पार्किंग पुम इसिंग थुमजिनख्रे इंस्टीट्यूट असिगी इसिंग थुमजिनबा असिना मरम ओइरगा मियामदा अमदि हॉस्पिटल मैनेजमेंट दा खुदोंग सादब कया मायोकनहले OPD सेंटर सु इसिंगना थुमजिनखिबदगी मैन बिल्डिंग दा होंगजिनदुना अनालेमगी थबक सथरी नाकल मरमदा लंफेल पाट लैबा ICAR कॉम्प्लेक्स सु लंफेल पाट की इसिंग मखोलकपना इसिंग
Isaun awaba nangalaba Thawal district mafam sing manung da ama oriba wanguda mi kun sab state disaster response force ke khutpu amana hauki benefit humni asidi isaun awaba tahalaba mi singbu kanba ki thab yamna kan sathari hauji fabada kunja sanirong ki mathak tak kanba ngamkhri hairi awaba taraba mi sing asibu kanba ki thab asida wango police station ki OC kangjam ranjil singba police personnel sing ki team amasu yauri adaba police station yauna wangu puma isaun na thamjin ki bana maram oiraga police amasung miyamna kodong sadaba kaya amasu mayuknari Thawal district ayama turil singi ising mayang takrabaso turil kaibagi hazin kiba ising na tongan mapam sing da isawgi awab adum mayok nari district asigi ikopat mapanda kundariba laisang them kongnang kong manung thaudam moijing khekman athopa mamasung khangaboki yum inkol law amasung nga fam kaya ising thumjile Lausi part ki akoi bada lairiba irengbam papal teksam da su ising thumjin lairi wawagai hianglam lamjau langmaidong wangu saval sero sugunu da su haujik isaugi awaba kaya adum mayok nari Hauki ban namit kharani asida leptana suraki ban nong namaram oiraga Imphal East ki Khetrigao Assembly constituency ki manungsan lairiba yaral amasung waka gi sauraba lawpari ahum mari isingna thumjinduna pat oihle Low Punamak Pumle Amadi, Mayo Farm Sing Supatokuna, Mang Takle, Maramasin Manaba, Agriculture Department, Mine Irrigation Department, Fisheries Department, Amazon, Manipur Government, Awabatara Balomi Singi, Kanbiduna, Kutak the local from Topayaba Tengbang, Bibiduna, Mai Marong, Karada Webas Lopangaman Biu Hainam, Top Maka Lekai, Sengian Marupna, Serulamada Apil Torkli. Nongi Isingna. Amangata Thogan Krabakairao Assembly constituency ki mafam sing local MLA yang sinkre nimit kharani ki mamangda akan manong su kibana manam oiraga kairao gi mafam kaya da amangata thogan kibane lambi kaya satok sasin yan kidre yum kaya thumkre ngasi kendra su ki MLA Karam Thamar jitna lusingdana kairao gi manung san laiba funal maringkol sanang senba kol Yai Forok Yang Wayang Mapam Care Sing Sarsatun Yang Sinke, Punal Marin Kulama Song Yai Forok the Nona, Amangata, Tokan Kraba Yums Yang Sinke, Sanang Senba Kulda, Lambi Pong Yad Lady Mafam Kaya so GSC Message Naduna, Sengto Cape, Luenam, Emilia Asina Kyang Wade Ising Ishangna, Sokola Mafam Kaya so Yang Sinke. Imphal district Manung Sanaiba Andro Kendra Gimapit Hilda. Paikat liba Thawal multi-purpose project Mapitil Dam asigi sarukara ahoba laibadagi dam asi kairi haina kanago mami karana tonga sandoktuni isingi awaba nangdun laiba miyamda mipaiba poganba amadi lanjian hanba asiba Manipur Pradesh Congress Committee ki member Ken Singna yamna kana yanidaba fongdorakli Handak segi August ke tang mari Manipur Integrity Day na lakpada Kavi Dharma Sabha Manipur ne laiba miyamda ipapauzil pirakli Matik Magul Laiba, Tom Telngan ba Asing Manipur Imagi, Masa Kaya Thoroktuna, Nungaya Papa Manipur Oyasan no Hain Serula Sina Makatarakli. Namin mga nisuna sa tarakpa Salpser Wafsop Ngasi, Common Zone 3 Sats Complex Lotion Crepe, Lotion Bagi Thorum Adu Dahanagi Minister Barzoko Palsar Masusar Yaki. Taruk Sabah Imphal West District Shooting Competition gi ngasida ke Komala Park Shooting Range da hokre masana kunithoi sanaga da competition asile nupa sandro nipuni panabasong nupi sandro kunna athoyen tanaki ngasi competition asi ke haudopa ke thoram da Manipur Rifles Association gi advisor rated IAS CS Ibahol S Saitabarta amasong ke Krishna Mohan galone Imphal West District Rifle Association gi masak nai bimi kyan sab yaki Makataba Sanabagi Pauda, District Youth AFS and Sports Imphal West Sindana District Levels School Tournament Amasung Trial Selection Pangtopa Hauragani. Tasiki Tarateta Kitarapan forward the under 15 boys Amasung girls Amasung under 17 girls ki hockey tournament sing Pangtopa Galuna. Tasiki Kundik Kunti Faba under 14 Amasung under 17 boys and girls ki archery table tennis Amasung basketball Masana Singi Trial Selection Pangtopa Gani Haina. District Asiki District Youth AFS and Sports Officer and Thador Pasilaman Kangalakli. Manipur State Association is in the Nangarang Dagi Haukiba Ahan Manipur Open State Tournament ki Ani Super Round Sanab Haukre, Loikre, Swiss League System the Round Taramatoi Sanagadaba Tournament Sida Tamelong Sursambur Sandil Sanapati Impali Samasung West Dagi. Rated player Kuntramapan Yaun Nupi Masa Manga Galunena Sadari Sama Nifunitoina Atoin Tanari. Ngasiani Super Round Loikiba Galuna Mas Nairaba Sanori Kumapan point Ani Fangdana Satli.
Dharmalaya Social Welfare Center Community Hall Nahavam the Sathar Liba Tournament asi Thas ke taraf hawa Sathagani. All Manipur Football Association Amfana Sin Satarapa Grassroots Football Program Ado Iram the Miamna Talib ILPS Hawatpaka Iroena Lamzing Maraming Tolpi Krabalay Kedraba Mahir Sapam Robert Kimafamda Ikai Kunaba Utana Matam Kara Lepdraba Program Sithas Gitarutaki Maka Sataragani Haina Association Secretary Hador Pasilomana Kangalakli. How's the Aruba the Marva Palmana Pizzeri? Narendra Modi listing by the government NSN I am Naga Peace Accord signed Tonakray. Government and Gasita Mai Tampam Sang Sing Hang the Honaki Adaba Mahiru Singna, Education Ministry Office, the Lyric Piece in about London Cray. Amasung Police na Mahiro Pokibagi Mayokamiam Irang Hokre, JCL Piece na Hayang Midam Pung Tarutaki Pung Nipunipan is in Lao Pokre.